Jirbam Jila ki Mongbong Police Outpost da mathau tawduna leiba Yairipok Tulihal dagi Sahajahan Kauba Sub Inspector ama ngase ayuk station aduma ki constable amana nongmaina kaptuna hatkibaga mari lenena JSC ama semkhre miyoi 13 na saba Joint Action Committee Against Cold-Blooded Killing of Muhammad Sahajahan SI Mongbong Police Outpost Jirbam ki convener MK Fayana haibada Sub Inspector MD Sahajahana mahaki makhada leiba constable amada Red Zone area da leiraba duty ningtina tawde haina nganguba chairubadagi constable adugi nongmaina yamna minungshi khangdana kaptuna hatkibani hairi amadi thawdok asibu akanba mawongda yaningda phongdoragli Manipur Police ta Sub Inspector Wanaiba MD Sahajahan Manipur Tulihal Tapuki dagi mahagasi husi Wibaki Lediba Yang Sigi Yangaga situation Sigi Yangaga Jiribam District Manung Dalaiba Mongbong Outpost ta Commander Wanaiba di Sub Inspector Mani mahagasi Khangudana duty tawde Red Zone jaga dalairaga duty fazana tawde fazana laite haibagi ngangu bugi chairugi damak One blank range ta cold-blooded ta haki constable bagi nungina captain basi haki basi koi yam kandim tawi yam nungai ta thadu ni masi kamari lena masi koi Yairipok Tulihal gi club organization sing madi halaman sing maya pagi sing punna amin maraga khana matung ba koi JSC makak seme JSC against cold-blooded killing of MD Sahajahan Sub Inspector Manipur Police Outpost Jirbam District Naba JSC ma ay sana convener oyaga miyoi 13 na saba JSC pikseme Amadi Chief Minister da Kendra gi MLA Sham Kumar gi Kuthangda memorandum ama pishilagani hairi loinana Chief Minister ga faminaduna wari sanaraga yanaba ama puraktriba fauba asiba hakchang loroi haina makhatana convener na phongdorakre Ngasi Honorable CM da koi Kendra City MLA gi Sham Kumar Kuthangda memorandum bisang jaragani Haida memorandum masih koi semester saya koi di JSC ki satu demand koi samjagani hai pa satu demand sing mai lena Honorable CM na JSC ka punna faminaduna wari sanaraga koi khal mentan di phawdi haiba masih ki thodu wasida laikidaba koi yamba MD Sahajahan Sub Inspector Manipur Police ki asib sang asib lok kiroi hai masima JSC ki makeri thamjai